ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯠꯖꯤꯟ ꯑꯃꯗꯤ ꯀꯣꯠꯂꯦꯟꯒꯤ ꯃꯔꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯊꯥꯗꯧ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯤꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ चीफ मिनिस्टर की चुरचानपुर खोंसत यैथोकनबा कुकी इनपीना खंगलकली। मणिपुर गवर्नर अजय कुमार भल्ला अमदी यूनियन होम मिनिस्टर अमित शाह गा उन्नदुना मणिपुर की सिक्योरिटी की फिबम कुपना खनखरे हाइरी। अमदी मणिपुरी क्लासिकल डांस पद्मश्री अवार्ड खेत्री मयुम ओंबी थौरानी साबी देवी ने लेखिदबदा अवाब फोंदोकनरकली। ममी टीवी संदोकचबा मणिपुरी न्यूज अपडेट येंबिरबसिंगबु रिया पेबम खुरुमजरी पाउ संदोकना पिजरी। कांगपोक्पी डिस्ट्रिक्ट की मनुंग चनबा कोटजिन अमदी कोटलेन की मरक्ता सखंगदबसिंगना एम्बुस तौरकपदा थादौ चर्च की लीडर अमा यावना मियोय 3 सिरे हाइरे। थौदोक असी ngasi ayuk pung 10 खरा हेलकपा दुआइदा थोखिबनी हाइरे। थौदोक असिदा लेखिद्रबा मियोयसिंग अदुदी बी सिटलौ पास्टर पांगौ अमदी काइगौलुन नि हाइरे। लेखिद्रबा मियोय 3 असिगी मनुंगदा बी सिटलौ हाइरिबा मियोय असे मणिपुर बाप्टिस्ट कन्वेंशन के फॉर्मर जनरल सेक्रेटरी ओइबते नतना थादौ बाप्टिस्ट एसोसिएशन ऑफ इंडिया के पास्टर ओइरिबनी हाइरि। अमदे सोकलबा मियोयसिंग अदुना एसएम हाउपू पाउथांग लेलेन अमदे गौमांग कौइ हाइरि। असोकपसिंग अदुसु डिस्ट्रिक्ट हॉस्पिटल दा लायंग चथनबगिदमक पुख्रे हाइरि। एम्बुस चथरकलिबासे चुरचानपुरदगे कांगपोक्पी तमना लाकपगी लंबिदा सखंगदबा खुलाई पाइबसिंगना कोटलेन अमसुंग कोचिमगी लंबिदा नोंमै कापसिलक्तुना एम्बुस अदु चथखिबनी हाइरि। अदुबु हौजिक फाउबगी ओइनदि एम्बुस अदु कनाना चथरखिबनो हाइबा ऑफिशियल ओइबा खंगलकपदि लेट्रि। अदुबु कुकी फुरुकी मियोयसिंगना सोशल मीडिया दा थादोरपगी मतुंग इन्नदि ngasi चथरखलिबा एम्बुस अदु जेलियांगरोंग यूनाइटेड फ्रंट ZUF कामजोंग ग्रुप अमदे VVIG ना चथखिबनी हाइना मराल सिरकली। अमरोमदा थौदोक असी थोखरबा मतुंग थादौ कम्युनिटी की मियोयसिंग अमदे कुकी स्टूडेंट ऑर्गेनाइजेशन चुरचानपुरना खुदक्तगी चुरचानपुर डिस्ट्रिक्ट टोटल शटडाउन लाउथोखरे। इंडिया लेंगांगना सेमगतपा सू अमदे ननसू मिलिटेंट सिंगना मिचम मियाम हाटनबा अमदे युम कई कया मई थाबा खुदक्ता लेफनगदबनी। इंडियाना मणिपुरदा सू टेररिस्ट सेमगतपा खुदक्ता लेपु अखोइगी लेबाक अखोइना ngaksagadabani हाइबा वेनर की मखादा ngase कांचीपुरदा लेबा मणिपुर यूनिवर्सिटी की महैरोइसिंगना MU गेट ममांगदा वाकत मिफम चथखरे। वाकत मिफम अदुदा सरुक याखिबा महैरोइसिंगना फोंदोरकपदा इंडिया लेंगांगना मणिपुरबु नमदुना लौसिनख्रबा मतुंग ngasi फाउबा मियोट मिनै कया चथदुना मणिपुर मियामबु थौसाबिदबा असिना मरम ओइरगा ngasi लमदम मसिदा थोखलिबा इशू कया असे नाथैदुना थंबनी। मणिपुरदा थोखलिबा इशू असे नेशनल अमसुंग इंटरनेशनल इशू अमा ओइरबनी। अदुबु ngasi फाउबा इंडिया गवर्नमेंटना मीटिंग चंगबिदना लैबा असे यामना लाइबक थीबनी। मसिना मरम ओइरगा लमदम मसिदा लैरिबा सेंट्रल फोर्सिंग हलनबिख्रो हाइना मियामना लाउबा हौनरखलिबनी। कुमजा इंग्लिश ngani kunhumdoi मेगी अहुमदगे थोरखलिबा इरांग असिसु इंडिया लेंगांगना कुकी खुलाई पाइबसिंगबु सिजिन्नदुना प्रॉक्सी वार तौहंदुना लमदम असी येलहौमीसिंगबु मुथनबा होनरी हाइबा लेबाग मियामना खंगनरबनी। मरम अदुना इंडिया गवर्नमेंटना कुकी मिलिटेंट सिंगा सू चटनरिबा से खुदक्ता लेपतुना अमदे मिचम मियामना चथरिबा प्रॉक्सी वार असे खुदक्ता लेफनगदबनी हाइना फोंदोखी। मसी अखोइना कगिदमक्ता असिगुमबा अखोइगी यामना डेमोक्रेटिक ओइबा मओंगी प्रोसेस से कमजरिबगी मरमदी असे तसैना हारबदा अखोइगी इंडिया गवर्नमेंटना अरुंगा इंकुमजा 1949 की मतमदगी अखोइ मणिपुरबु नमलो लौसन बिरबै नमलो लौसन बिरबगी तुंगा अखोइबु
India government na loilam lega ama oina akoi trip tawbana ngasi Manipur tholi ba irang asi loisam ngamdabani haibasi akoi bu thosabida ba India government akoi bu thosabida ba amadi thokriba thodo wato kaya asina tasena mai singalami Manipur asi akoi shanti pamba lamdam ama khangni akoi bu shanti pamdaba ingchingna leiba hainadaba akoi bu shanti pamjadaba thuk ama oina Manipur ya toba wangmada phanbasi akoi tasena nungaijade Manipur ki issue asi akoi national international issue oikre Parliament da kaya discussion tawre India government na commitment kaya pikre adu ngasi pawda akoi gi haiba commitment la chinga du di ngapa ngamdri akoi bu ngapri sin bisu ngamdri akoi gi CSO amadi leiba lenga ki lusimba sing amadi imamai rapadi odi prajam miyamna akoi central forcing go back central force haina lauriba si akoi na gari gi damakta lauriba no haina akoi na season zeru matamda taseng akoi gi masing yam laba central processing amadi state processing asina akoi Manipur praja sibu sector oina ngak sinuna thambadi ngasi pawbo ngamdri makoina akoi bu karamba mafamda karamba tanjada akoi bu shape oina thabidi bage haibasi masiguba akoi shape oidaba asina akoi hairapani haibasi akoi India government thamjari Manipur gi kwari hakatuni yembayai taseng hairabada Manipur asida India government na poksi war chathabada natana tangka kayarakta apaspa break no kaya thamjuna masigi marumda mission praja kayam hatre loina na take encounter gi marumda akoi samjaraba upi masa yomna akoi micham praja kayama gi kusi pikhamna bikre loina na hauji mak kharagadi akoi Manipur gi illegal Manipur da illegal immigration sing faji laktuna akoi gi Manipur asibu proxy war chathanduna tangdu laita daba akoi me ahum dagi nang ngasi pawba chahi ahum mapung phana matam henkre ngasi pawba India government na loisin da biling amtri Kukizo Singna Namna Kundaba Maruina Jurchanpurda Chief Minister Yumnam Khemchan Chatnaba Thorang Tauribase Handok Naba Kuki Inpi Manipur na Fongdorak Pagaloina Maki Kongchat Asina Tension Hena Wangkat Hangari Amasung State Asida Santi Yamadi Mahausagi Fivamda Hanjil Hannaba Honaribase Akaiba Oirakani Hari Kuki Inpi Manipur Gerald Amada Hai Housing State Asida Ladiba Government Asi lakpadagi Chief Minister na Chingi District Singda Chatpada Thoidokpa Thodok Amata Thoktana Chatkiba Laikre Masina State Government Asina Santi Hanjilaknaba Hotnabada Maikai Kharada Mai Pakpangamle Haina Adubu Kuki Jo Singna Namna Kundaba Churchanpur Kangpokpi Amasung Technopol District Singda Hauzik Oriba Pibam Sing Sensitive Amadi Violated Oibana Yamna Tongali Report asigi batungina Chief Minister na May 15 Churchanpur da chatnaba thorang tawriba asida mafam asida leiriba tension asi mangjongna resolve tawba tangai fadi hairi phibam asida Chief Minister na chatkani hariba ase miyam gi marakta hena yaningda ba thodok tholakpa yai CM gi khongchat asina hanagi law and order gi phibam phatri asida hena thokaningda ba tholakpa maram oigani hairi Tha asigi taretagi Manipur gi mapanda leirakliba Manipur gi Governor Ajay Kumar Valana ngarang New Delhi da Union Home Minister Amit Shah ga unaduna Manipur gi hauzik oriba security gi phibam amasung lenga ki maikai dagi paikhatkadaba chawkhat thorang gi thabak singi matangda kupna khanakre hairi Governor na Home Minister Amit Shah ga unaduna Manipur gi matangda mari leinaba wafam sing puthokduna khanabada State asigi oina atopo official amade yaukide ngarangi wari sanakhiba aduda Manipurda President rule thamlam laba matung Chief Minister Yumnam Khemchan na luchingduna semliba anoba lengag ase leirakpadagi state asida law and order gi fibamda kari ahongbasing leire haibagi matangda kupna khanakhi hairi SDRF amade ising mai bahaina sukhangnaba Asatullah Elais Salaudin yauna ngarang dagi thiba khangdana leirakhiba Kumbi Police Station gi manung chanba Wangu Sanang Khongdagi oinam pisak maitai chahi 65 hariba miyoi ase ngasi ayuk chawrakna pung 8 muk taba doida Manipur Tural manungdagi asiba hakchang oina fangkhre ngarang numidang athengbada
Miyoi asi fangnabagidamagta SDRF amadi ising maibana isingda iruptuna yamna kanna thirabasu fangbang ngamkhide hairi ngasi ayuk pung 6 romdagi hauna Manipur turelgi mafam kayada thiraba matung miyoi asi iruzaba thokiba matamda pukhiba firol amadi chapal na chingba thamlamba mafamdagi irab labnadana turel leiraidagi 10 feet muk chathokpa mafamdagi ising maiba haina sukhangnaba Salaudin Elais Asatulana iruptuna pukhalakpani thaudok thokfamda Kumbi Police Station OC gi team sing amade SDO Moirangi makhada taba step singsu laktuna yengsinki panba yabade miyoi asi thinabagi DC Bisnupur Puja Elangbamna SDRF ki team amasu tharaktuna ngarang numidangdagi hauna thirakhibani Silin Digital Member Oriba Ningthaukhong Awangkhuna Ward number 1 dage Dr. Angom Bembembu Salute Achiever Honorable Foundation New Delhi gi chahi manga gi oina North East India gi Executive Board of Director oina hapre mahakna North East India gi pharmacy paiba ahanba misak oire panba yabade Dr. Angom Bembem haukiba chahi kun henba ase tongan ba lamdam ngakpigani tongan ba lamda miyam gi damak thabak thoram kaya tawduna lakli hauzik su Manipur gi tongan ba lup sing su thaupuri bani mahak mamang thada national level award taruk hena fangkhibata natana maitai yumbalon ga mari leinaba lairik kanglai yumbalon imoinu ahongbi haina mingthonba lairik asesu Manipur khunai gi damak masana iduna fongkhraba misakamani State asigi tongan mafamdagi aina thingraba lal holup marigi active cadre mari fagat pangam khari Manipur Police Control Room na thadorpa warol amagi matungina security force na ngarang pripa ki active cadre ama Imphal West ki Kanchipur market area dagi fare haire farba miyoi adudi napram dijabani maitai chahi yankhai nithoi Imphal East ki basi kongtorban lekai dagini mahak masana masabu lub asigi Department of Finance ki revenue chief ni haijaba misak amani security force na NRFM ki active cadre ama Imphal East ki Porompat police station ki manung chanba Chekon crossing area dagi fare haire farba miyoi adudi Ningthaujam Thoiba Maitai Eli Stone Chahi Kuntaret Churchanpur District ke Kumujam Balaikai dagi hauzigna New Chekon da laibani hairi Changkhon ba Maitai gi sign toraba letter he tarama thoi amade mobile phone number fagat pangamle hairi security force na KCP PWC gi active cadre ama Imphal West ke Langol Lamnai dagi fare hairi farba miyoi adudi Khulem Siam Singh Chahi Kunhumdoi Imphal East ke Kongpal Chingang bam Laikai dagi ne Mangodagi mobile phone ani amade Aadhaar acknowledgement receipt ama fagale hari security force na ngarangsu KYKL ki active cadre ama Imphal East ke Lamlai police station gi manung channa leiba nongada makha lekai area dagi fare hari farba miyoi adudi Toinjam Sanamani Maitai chahi nifu nipat district asingmakki nongada awang lekai dagi ni hari Security force na state asigi tongan mafamda aina yadaba mongda thamamba khusu khulai sing thiba humagi thabak leptana sathari police ki pawmagi matungina chaliba tha se tang 13 da security force na tronglawwi maning Guru Khana area dagi IED yauna atei polam sing recover tawkhre hari polam sing adude battery manga ga loinana wireless control relay switch ama gun powder manga haplamba plastic pouch taruk meter tarani 12.75 from sangba angangbo machugi wear safety fuse wear meter 33.87 detonator ani amade cm centimeter chani gani panrum sangba angoba machugi wear fagat pangamle hari amaromda security force na ngarang Bisnupur district ke Kaibulam Jaw police station ki manung channa leiba Laisoi area da thiba humbagi thabak chathabada yamlaba khusu kulai kaya fagat pangam khre hari fagalaba khulai sing adude bolt action rifles ani country made mapan 9mm pistol ama 2 rifles ama rocket mortar ama
Jaurakna kg mari muklumba IED ani H36 hand grenade mari Chinese hand grenade ama tongan ma caliber ki maru kuntra helmet taruk BP jacket taruk BP plate taruk Magazine ahum pompi mortar sil ama 12 bore gi maru ama charger ga loinana borfeng Hansen manga telescopic sight ama gelatin stick manga parabom ama detonator ama 2 mortar sil ani 51mm mortar sil ama tube launching maru manga ring ama yawba tube launching tube ahum amade atay polam sing ni hairi Manipuri classical dance ta Padma Shri Award fangkrabi Khetri Mayum Ongbi Thorani Sabi Devina Laikhidabada tongan ba luching basingna awaba fongdong narakli Thorani Sabi Devi Imphal West ki singdamai makha thokchom ngapigani mathak thokchom lekai da leiba masagi yumda ngarang laikhidabani Masagi chahi umvutara mathoirom sure hairi Chief Minister Yumnam Khemchana Padma Shri Award piduna ikai khumnaba utkhrabi Thorani Sabina laikhidabada thamoi sokna awaba fongdorakli Social media da thagalakba warol amada India lengangna 2003 da Padma Shri Award piduna ikai khumnaba utkhrabi Thorani Sabina laikhidabada state asigi oina kala sanskriti gi lamda chauna mangjaba ama oire haina fongdorakli Manipur gi ina khullaba kala sanskriti asibu yokhat minaramba misak taklamba miyoi ama laikhidaba haibase lamdam masida mensin bangamdaba achauba ahangba ama dumak leiragane mahaki thawaina lairam lenda ingna chikna leiba oirasanu amade imung manungi awabada su saruk yari hairi Amaromda Padma Shri Award KSI Thorani Sabina laikhidabada hanagi Chief Minister N Birena awaba fongdorakli mahagna state asimak kala sanskriti gi lamda tauramba thabak singi maramda ningsing duna leiragani haina fongdorakli Manipur Police Control Room na thadorokpa cherol amagi matungina National Highway 37 Imphal Jiribam lambida lamdam masigi tangai fadana nongmada changdraba yadraba pochai putuna lakpa gari chamaga yankai tarok hariba lambi asida apanbe yauduna pushilakre Makhatana pochai pushilakpada khudong thiba thoktana magidamak chingnaningai oiba mafamsingda security force na akanma cheksin thorang lokhatki Manipur district pumnamakta pamdaba thodok thoktana magidamak ching amasung tamda punna checkpoint chamaga yang taramanga hangduna achat awong sing check sethaki hairi West Asia da irang leijarabasu leibak asida chak thongnaba gas LPG gi awat pa leiroi leibak asigi oina LPG puthokpagi chang nongmada hanna leiramba changdagi hengatuna nongmada LPG puthokpagi chang ton lising yankhai mari yaure haina petroleum amadi natural gas minister Hardip Singh Puri na fongdorakli pawgi source amagi matungina hanagi LPG puthokpagi chang ase ton lising kuntra taruklom tamak oirambani hana minister na makhatana fongdorakli Aroibada maru oiba paw amuk hana pijari Kangpokpi district ki manung chanba Kojin namani Kotlen gi marakta sakhangdaba singna ambush torakpada thadau church ki leader ama yauna miyoi marsire India lengang na lamdam masida proxy war chathaba khudakta lepkadabani haina mahairoi singna wakan mifam chathakre Chief Minister gi Churchanpur khongchat yeithoknaba kuki inpi na khangalakli Manipur Governor Ajay Kumar Valla amadi Union Home Minister Amit Shah ga unaduna Manipur gi security gi fibam kumna khanakre hai Madi Manipuri classical dance ta Padma Shri Award Khetrimyum Ongbi Thorani Sabi Devi na laikhidawada awaba fongdoknarakli
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Ibe makigano. Asa betamo. Sige yumse next TMT na check sim na laksilo ka tamlo ba nine. Dadarang se juha habag am takita bo. Asumna mayam na machel go na option lugum. Masige yumasibu aso yang an ko kada batagi next TMT na ngap seli. Next TMT is or habading ngak tok na ba same bani. Zaman technology si na bana concrete ka tok na tinaro matamda kapang ng amuk ka na hengal adli. Next TMT strength is in the quick.